ꯑꯩꯗꯤ ꯃꯤꯡꯒꯧ ꯌꯥꯝ ꯆꯥꯎꯔꯦꯕ ꯑꯗꯨꯅꯅꯦ ꯑꯍꯟ ꯌꯥꯝꯅ ꯑꯍꯟꯅꯦꯕ ꯍꯅꯨꯕꯤ ꯌꯥꯝ ꯐꯥꯔꯦꯕꯀꯣ ꯑꯗꯨꯒꯤꯗꯣ ꯑꯩꯅ ꯏꯅꯦꯝꯇꯣꯟ ꯍꯥꯏꯔ ꯏꯅꯦꯌꯥꯝ ꯍꯥꯏꯔ ꯑꯗꯨ ꯀꯧꯗꯣꯏꯅꯦꯕ ꯑꯩ ꯍꯅꯨꯕꯤ ꯄꯨꯔꯥ ꯍꯥꯏꯗꯤ ꯆꯥꯡ ꯑꯝꯗ ꯆꯞ ꯃꯥꯟꯅ ꯆꯠꯄꯅꯤꯅ ꯑꯩ ꯈꯪꯗꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯏꯗꯣ ꯑꯍꯟꯗꯣ ꯁꯨꯃꯥꯏꯅ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂ ꯍꯥꯏꯅ ꯍꯥꯏꯔꯤꯑꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯗꯤ ꯍꯧꯖꯤꯛꯅꯦ ꯆꯥꯛ ꯌꯦꯟꯖꯥꯡꯗꯣ ꯂꯣꯏꯄ ꯑꯃ ꯊꯣꯡꯅ ꯂꯣꯏꯔꯦ ꯑꯗꯒꯤ ꯃꯄꯥꯁꯨ ꯗ꯭ꯌꯨꯇꯤ ꯆꯠꯈꯤꯕꯅꯤꯅꯅꯦ ꯋꯥꯗꯨꯁꯨ ꯏꯅꯝꯃꯅ ꯐꯣꯟ ꯇꯧꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯒ ꯃꯥ ꯍꯥꯏꯕ ꯆꯥꯛ ꯍꯤꯟꯖꯥꯡ ꯆꯥꯔꯕ ꯉꯟꯅ ꯆꯥꯊꯣꯛ ꯈꯣꯠꯇꯣꯛ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯑꯕꯀꯣ ꯑꯗꯨꯏꯗꯣ ꯑꯗꯨꯝ ꯑꯩꯁꯨ ꯑꯗꯨꯝ ꯆꯥꯎꯔꯥꯛꯄ ꯑꯃꯗꯤ ꯈꯪꯉꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯉꯁꯤꯅꯦ ꯍꯋꯥꯏ ꯃꯁꯣꯔꯤ ꯊꯣꯡꯉꯦ ꯑꯗꯩ ꯄꯥꯟ ꯑꯃ ꯏꯔꯣꯜꯂꯦ ꯑꯗꯒꯤ ꯑꯂꯨꯒ ꯖꯤꯡꯒꯥꯒ ꯀꯔꯤ ꯀꯔꯤꯅꯣ ꯇꯧꯗꯅꯅꯦ ꯑꯗꯨꯒꯤꯗꯣ ꯑꯃ ꯉꯧꯊꯣꯡ ꯑꯃ ꯇꯧꯔꯦꯕ ꯑꯗꯨꯅ ꯃꯥꯡꯅ ꯍꯜꯂꯛꯇ꯭ꯔꯤꯉꯩꯒꯤꯗꯤ ꯑꯩ ꯖꯍꯥ ꯇꯍꯥꯗꯣ ꯇꯧꯕ ꯌꯥꯔꯔꯣꯏꯅ ꯋꯥꯗꯨꯁꯨ ꯑꯩ ꯀꯟꯐꯥꯔꯝꯗꯤ ꯈꯪꯗ꯭ꯔꯤꯑꯕ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯅꯦ ꯑꯗꯨꯅ ꯑꯗꯨꯝ ꯃꯥꯁꯨ ꯍꯧꯖꯤꯛ ꯄꯨꯡ ꯀꯩꯅꯣꯒꯤꯗꯣ ꯍꯜꯂꯅꯦꯕ ꯅꯅꯥ ꯂꯧꯕ ꯆꯠꯂꯣ ꯆꯣ ꯑꯇꯦ ꯂꯥꯛꯑ ꯃꯥꯜꯂꯦ ꯃꯥꯁꯨ ꯍꯧꯖꯤꯛꯅꯦ ꯄꯨꯡ ꯑꯅꯤ ꯃꯈꯥꯏ ꯄꯨꯡ 2 ꯃꯈꯥꯏꯗꯣ ꯍꯜꯂꯛꯑꯅꯦꯕꯀꯣ ꯑꯗꯣ ꯃꯥ ꯍꯜꯂꯛꯑꯀꯥꯟꯗ ꯖꯍꯥ ꯇꯍꯥ ꯋꯥꯗꯣ ꯀꯟꯐꯥꯔꯝ ꯇꯥꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯁꯦ ꯍꯧꯖꯤꯛꯅꯦ ꯑꯃꯨꯛꯅꯤ ꯇ꯭ꯌꯨꯁꯟ ꯂꯧꯕ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯋꯤꯅꯦꯕ ꯑꯗꯨꯒ ꯍꯋꯥꯏꯖꯥꯔꯁꯨ ꯂꯧꯔꯛꯀꯦ ꯍꯥꯏꯅ ꯇꯧꯕ ꯍꯋꯥꯏꯖꯥꯔ ꯂꯣꯏꯈ꯭ꯔꯦꯕ ꯑꯗꯣ ꯀꯩꯒꯨꯝꯕ ꯃꯦꯔꯥꯃꯦꯁ ꯆꯥꯕ ꯇꯥꯔꯒꯗꯤ ꯍꯋꯥꯏꯖꯥꯔ ꯃꯊꯧ ꯇꯥꯔꯅꯤꯅ ꯑꯗꯨꯅ ꯑꯩ ꯍꯋꯥꯏꯖꯥꯔꯁꯨ ꯂꯧꯔꯛꯀꯦ ꯍꯥꯏꯅ ꯇꯧꯔꯤꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯨꯅꯤ ꯍꯜꯂꯛꯑ ꯃꯥꯗꯤ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯃꯌꯥꯝ ꯑꯩꯅꯦ ꯍꯋꯥꯏꯖꯥꯔ ꯂꯧꯔꯛꯇꯔꯦ ꯃꯅꯥꯍꯤꯅꯦꯕ ꯑꯩ ꯎꯝꯃꯤꯁꯦ ꯃꯄꯥꯅꯅꯦ ꯗ꯭ꯌꯨꯇꯤ ꯍꯜꯂꯛꯄꯗꯅꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯅꯥꯍꯤ ꯈꯔ ꯈꯔ ꯄꯨꯔꯒ ꯂꯥꯛꯑꯦꯕ ꯑꯗꯨꯏꯗꯣ ꯂꯪꯍꯟꯒꯦ ꯍꯥꯏꯅ ꯇꯧꯋꯤꯅꯦꯕ ꯑꯩꯁꯨ ꯋꯥꯔꯖꯥꯠꯅꯤꯕꯨ ꯅꯨꯡꯁꯥꯒ ꯁꯥꯕꯁꯦ ꯑꯃꯒ ꯗꯤꯑꯦꯒ ꯂꯣꯏꯕ ꯃꯇꯦꯛ ꯈꯤꯇꯪ ꯆꯠꯂꯨꯕ ꯁꯤꯒ ꯁꯤꯃꯁꯨ ꯅꯅꯥꯅ ꯃꯥꯅ ꯆꯦꯜꯂꯒ ꯂꯧꯔꯕꯅꯦꯕ ꯑꯩꯅ ꯇꯞ ꯇꯞꯅ ꯂꯥꯛꯍꯧꯔꯤꯕ ꯑꯩ ꯁꯦꯂꯣꯡ ꯑꯩ ꯌꯦꯡꯉꯨ ꯅꯅꯥ ꯃꯌꯥꯝ ꯑꯩꯒꯤ ꯂꯤꯁꯇꯤꯛꯁꯦ ꯀꯣꯛꯑꯦ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯃꯃꯥꯡꯗꯅꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯉꯥꯏꯍꯥꯛ ꯁ꯭ꯋꯥꯏꯃꯨꯛꯀ ꯊꯣꯛꯎꯏꯑꯕ ꯑꯗꯨꯒꯅꯦꯕ ꯂꯤꯁꯇꯤꯛꯁꯦ ꯇꯩꯔꯝꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯖꯨꯝ ꯃꯥꯡꯕ ꯌꯥꯏꯌꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨꯏꯗꯣ ꯑꯁꯦꯡꯃꯛꯀꯤ ꯖꯨꯝ ꯃꯥꯡꯉꯝꯃꯦꯕ ꯍꯧꯖꯤꯛꯄꯨꯗꯤ ꯃꯝꯃꯦꯕ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯏꯁꯤꯡ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯦꯕ ꯊꯕꯛꯁꯦ ꯂꯣꯏꯁꯟꯒꯗꯕꯗꯣ ꯏꯁꯤꯡ ꯂꯩꯇꯦꯕꯅꯦ ꯍꯧꯖꯤꯛꯅꯦ ꯅꯜꯀꯥꯗ ꯏꯁꯤꯡ ꯌꯥꯎꯗꯦꯕ ꯏꯁꯤꯡ ꯌꯥꯎꯗꯦꯕ ꯑꯗꯨꯅ ꯏꯁꯤꯡ ꯂꯥꯛꯑꯀꯥꯟꯗ ꯑꯩ ꯂꯣꯏꯁꯟꯒꯦ ꯍꯥꯏꯅ ꯉꯥꯏꯔꯤꯅꯦꯕ ꯑꯗꯨ ꯊꯕꯛꯄꯨꯗꯤ ꯌꯥꯝꯅꯕꯨꯗꯤ ꯂꯩꯇꯦ ꯆꯐꯨ ꯈꯥꯡꯒꯗꯤ ꯑꯩꯅ ꯉꯁꯥꯏ ꯂꯣꯏ ꯐꯦꯡꯗꯣꯛꯈ꯭ꯔꯦꯕ ꯃꯥꯅ ꯆꯥꯔꯝꯕ ꯀꯣꯜꯂꯤꯛ ꯈꯔ ꯂꯩꯌꯦꯕ ꯑꯗꯒꯤ ꯆꯨꯂꯥꯒ ꯐꯦꯡꯗꯣꯛꯀꯅꯤ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯋꯥꯏ ꯁꯤꯠꯆꯜꯂꯒ ꯋꯥꯏ ꯇꯩꯊꯣꯛꯑꯅꯤ ꯑꯗꯨꯗꯅꯦꯕ ꯑꯇꯩ ꯀꯩꯁꯨ ꯊꯕꯛ ꯂꯩꯇꯦꯕ ꯑꯗꯒꯤ ꯏꯁꯤꯡ ꯑꯩꯈꯣꯏꯒꯤ ꯊꯛꯅꯕ ꯏꯁꯤꯡꯁꯤꯗꯤꯅꯦ ꯑꯗꯨꯝ ꯊꯝꯃꯅꯤ ꯇꯨꯂꯁꯤ ꯃꯆꯨꯝ ꯈꯤꯛꯇꯣꯛꯑꯒꯅꯦ ꯇꯧꯅ ꯑꯗꯨꯝ ꯊꯛꯅꯔꯅꯤ ꯑꯗꯒꯤ ꯍꯌꯦꯡ ꯌꯨꯝꯁꯦꯡꯕ ꯃꯇꯝꯗꯕꯨꯗꯤ ꯍꯩꯗꯣꯛꯀꯅꯤꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯊꯝꯃꯅꯤꯕ ꯏꯁꯤꯡꯁꯦ ꯍꯦꯟꯕꯗꯕꯅꯤꯅ ꯀꯩꯗꯧꯅꯤ ꯏꯁꯤꯡꯗꯣ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯀꯩꯗꯧꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯅꯦ ꯋꯥꯏ ꯆꯠꯂꯨꯔꯤꯒꯦ ꯏꯔꯥꯄꯇꯤ ꯁꯤꯅ ꯍꯋꯥꯏꯖꯥꯔ ꯂꯣꯟꯕꯒꯤꯅꯦꯕ ꯍꯋꯥꯏꯖꯥꯔ ꯑꯣꯝꯕꯒꯤ ꯊꯨꯃꯣꯛ ꯃꯆꯥꯅꯤ ꯑꯗꯒꯤ ꯁꯣꯟꯗꯩ ꯊꯨꯃꯣꯛꯁꯤꯅꯅꯦ ꯑꯩꯅ ꯆꯤꯆꯦꯗ ꯆꯦꯜꯂꯒ ꯆꯤꯆꯦꯗ ꯄꯨꯍꯜꯂꯛꯏꯅꯦꯕ ꯑꯗꯨꯝ ꯄ꯭ꯂꯥꯁꯇꯤꯛ ꯀꯔꯤ ꯀꯔꯥꯅ ꯀꯨꯞꯄꯗꯣ ꯑꯗꯨꯒꯤꯗꯣ ꯄꯤꯛꯄꯅꯤꯅꯅꯦ ꯄꯣꯠꯇꯣ ꯌꯥꯝ ꯆꯟꯗꯦꯗꯅ ꯑꯗꯣ ꯊꯨꯃꯣꯛꯁꯤ ꯑꯣꯏꯔꯒꯗꯤ ꯄꯨꯈꯝꯁꯨ ꯄꯨꯈꯝ ꯈꯔ ꯇꯦꯡꯀꯣꯠꯀꯔ ꯑꯗꯨꯝ ꯊꯝꯕ ꯌꯥꯏꯑꯕ ꯆꯜꯂꯦꯕ ꯑꯗꯨꯅ ꯊꯨꯃꯣꯛꯁꯦ ꯆꯤꯆꯦꯗ ꯍꯥꯏꯔ ꯄꯨꯍꯜꯂꯛꯏꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯂꯣꯏꯁꯤꯜꯂꯅꯤ ꯀꯣꯟꯁꯦ ꯍꯥꯟꯅ ꯐꯦꯡꯗꯣꯛꯑꯝꯃꯒꯦ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯃꯨꯅꯤꯒꯤ ꯁꯤꯒꯤ ꯐꯨꯔꯤꯠꯁꯦ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗꯅꯦ ꯑꯃꯨꯛ ꯈꯛꯇꯪꯇꯅꯦꯕ ꯂꯤꯠꯍꯧꯔꯤꯕ ꯑꯃꯨꯛ ꯈꯛꯇꯪꯇꯅꯤ ꯍꯥꯏꯁꯦ ꯑꯅꯤꯔꯛꯀ ꯁꯨꯍꯧꯄꯣꯟꯗꯦꯀꯣ ꯃꯉꯣꯟꯗꯅꯦ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯇꯧꯔꯦ ꯑꯗꯨꯅ ꯁꯥꯎꯅꯤꯡꯅ ꯂꯧꯊꯣꯛꯑꯁꯦ ꯊꯝꯃꯤꯅꯦꯕ ꯆꯥꯔꯒ ꯂꯤꯠꯍꯟꯒꯅꯤ ꯆꯥꯗ꯭ꯔꯒꯗꯤ ꯆꯥꯗ꯭ꯔꯦꯅ ꯏꯍꯟ ꯍꯜꯂꯦ ꯐꯤꯁꯦ ꯄꯥꯝꯃꯨꯕꯅ ꯌꯦꯡꯉꯨ ꯐꯤꯁꯦ ꯄꯥꯝꯃꯨꯕꯅ ꯌꯦꯡꯉꯨꯅꯦ ꯑꯉꯥꯡꯁꯤꯡꯅ ꯆꯦ ꯁꯦꯠꯇꯠꯂꯒ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯆꯨꯂꯥꯁꯨ ꯐꯦꯡꯗꯣꯛꯅ ꯂꯣꯏꯔꯦꯕ ꯑꯩ ꯍꯥꯏꯁꯤꯅꯦ ꯀꯣꯜꯂꯤꯛ ꯌꯥꯝꯗꯦꯕꯅꯦ ꯑꯩꯅ ꯉꯁꯥꯏ ꯑꯗꯨꯝ ꯆꯥꯎꯔꯥꯛꯄ ꯑꯃ ꯏꯔꯥꯡ ꯈꯪꯉꯛꯄꯗ ꯑꯩ ꯂꯣꯏ ꯐꯦꯡꯗꯣꯛꯑꯝꯃꯕꯅꯦꯕ ꯁꯤꯒ ꯂꯩꯔꯦ ꯀꯨꯀꯔ ꯀꯔꯤ ꯀꯔꯥꯁꯤꯗꯤꯅꯦ ꯉꯁꯥꯏ ꯍꯥꯏꯐꯦꯠ ꯍꯥꯏꯔꯛꯄꯗ ꯑꯩ ꯈꯛꯇꯪ ꯆꯤꯡꯅꯈ꯭ꯔꯦꯕ ꯆꯥꯛ ꯉꯜꯂꯣꯏꯅ ꯍꯥꯏꯔꯛꯏꯗꯨꯗꯤ ꯑꯗꯨ ꯑꯗꯨꯝ ꯈꯤꯇꯪ ꯆꯤꯡꯅꯈ꯭ꯔꯦꯕ ꯑꯗꯨꯒ ꯑꯩꯅꯅꯦ ꯀꯨꯀꯔ ꯀꯔꯛꯁꯦ ꯂꯣꯏ ꯄꯨꯅꯃꯛ ꯐꯦꯡꯗꯣꯛꯑ ꯊꯝꯃꯝꯃꯕꯅꯦꯕ ꯍꯧꯖꯤꯛꯀꯤ ꯍꯥꯏꯕꯨꯅꯦ ꯑꯁꯤꯒꯤꯁꯤꯇꯅꯦꯕ ꯑꯩꯅ ꯐꯦꯡꯉꯤꯁꯦ ꯁꯤꯒꯤꯇꯅꯦꯕ ꯑꯩꯅ ꯐꯦꯡꯉꯤꯁꯦ ꯑꯗꯩ ꯍꯧꯖꯤꯛ ꯏꯃꯨꯡꯁꯨ ꯋꯥꯏ ꯇꯩꯔꯦ ꯁꯤꯁꯨ ꯂꯣꯏꯅ ꯋꯥꯏ ꯇꯩꯔꯦꯕ ꯑꯩꯈꯣꯏ ꯅꯅꯥ ꯉꯥꯎꯔꯤ ꯍꯧꯖꯤꯛ ꯅꯅꯥ ꯏꯔꯨꯊꯣꯛꯑꯁꯤ ꯂꯥꯛꯑꯣ ꯑꯗ ꯃꯌꯥꯝ ꯉꯁꯤꯁꯦ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯅꯦꯕ ꯌꯦꯡꯉꯣ ꯊꯥꯁꯦ ꯀꯣꯔꯣ ꯀꯣꯏꯅ ꯊꯣꯛꯑꯦ ꯄꯨꯔꯅꯤꯃꯥꯒꯤ ꯄꯨꯖꯥ ꯇꯧꯕꯒ ꯐꯪꯗꯔꯦ ꯑꯩꯈꯣꯏ ꯅꯅꯥꯒꯤꯅꯦ ꯅꯣꯡꯃꯩ ꯂꯩꯅꯅꯦ ꯃꯥꯡꯅꯦ ꯀꯩꯅꯣꯁꯤꯅ ꯀꯩ ꯍꯥꯏꯒꯦꯅꯦ
Kayaknya angkok tuh kayaknya suna betul kayak anak kayak suri do nanti nuba kayak suri ya baru nungdang na suri ba makin nungmai lay di ne aba nungmai lay le ne si nungdang na sura ga makon thui ya na ne makon hau ba he lai na manak min jala tawi si ba tinna ta na mga jali ka jaw de kai mali ka jaw de pa se do me ai ji iru tho ra ni iru tho ra ni do gi fajabana lo re adagi ne nunthang gi chak si di ne aina nga sai ne ching ting chala ga thama me ba jam gi tan hora cha doi ni cha hau ching ga adagi cha ja ka jana ba ne ba yeng ne si nam lao na kem hauri da si je hu jing nunthang da ne khoi chak cha roi ba asina dum tan tawra ga tan hora ga cha doi ne ba tan ma ka ne tharat to na ma ka ho gra di mabuk pik thalla ba do hu ji iru tho ra ni mayam iru kare do aine iru kara ko dane lipstick su tai raga thole ai gi phambam ne ba si ma swai ma pham je swai jaga se gi phambam ne ba iru kare samje choli ne ba kara si mamang ji kadang kang je re ba ado samje loi choli ni agi samje jamdra samje khuli kama hana sai ngi jam wa me ba ko kang ba se paksa kang de ba do hoi ti samje te la bani ne phat na kang ya ba adagi huji ka dawni hujing a hak ama se phamani angang ni loina na ko nga phamani moi lai to boi na ne manak nga phamani dagi mang na tan mana ata ta ani jam ta ani doi ge na tan horani yam akoi angang ani gi ne project pirak pa sing do muni gi di chart paper amma khak ta toroi na hairak pani na ma ki di tau khre ba ko dai nana gi di chart paper ani hai ba hai di subject ani gi hindi ama ga EVS am ga hai ba ne aduga chart paper apha ba su lai ne ba sijina da ba du do nana na mu lai na tau ja dre ba ne aduna ngasi asi se pura la e adagi sigi dia ga adagi asina fabric color ni color ahum ga pura ga la e ba ado dia ji ga ne decoration tau doi ni ba ne asida green color gi am ga ngai ko ne green color gi am ga red color gi am ga adagi yellow color gi am ga pura ga la e ba do ango ma thau ta ra ga na ingonda more gi chandol lai dana ko adu idna dum dot dot ta pi ba gi ne adai nu ba brush se kya ta ra kya ma asigi brush 30 da ye ko gi lai ramina ba brush karang ne adu do kadok ta khano khangde muni gi ne dia hung ma thau tai do nana gi ne dia ma khak tang tania ma thau tai do ado aina dum hai gi bane ma ona ne dia ma da par piece da pani ta ya ba aina dum hai gi ba lupa tara khatang gi poro wai na hai ra ga ne ma na ne lupa kun gi pura ga la e aduna dia tara khak pore ya ba ai di masing thi lu di tara sui ra su di hangde ani mari manga taruk tare nipan mapan dia tara ne ba ado dia hi jami da na aduna ai lai du tha ba gi ne dum dia khara manung kut ba dum se sum ba je si manung kut lina ko asin tham ba ne chep thok chep sin taw roi ba asigum manung kut phaja ba je lai du tha ba gi ne lau tho ra ga ba mari manga khang ne pa na lai ra pa da ne hai ta na taw ne siri than ba su ja ja roi lu ma hai der je je ne ning mang gi loi hai dam ne ba du na siri ma thau sin ne ba ya roi du ma ko dum tham di tham khra ne ba kuna mo thang no masing sure na ado mayam ai gi ma thau da ba si ahum ni na ba du ga si ahum ji di extra ne ba ahum ji di lai du tha ba ja ne ba diwali ke matam color to ba ho ga khare koi na na gi jeng ado mayam asi gi phadi se ina ne thamminya ba si makha da ora ga su makha da chelani de met ta ora ga su ne met ta dum color to to do aduna ne asi gi phadi se phatta ba budi na tie ba ko si gi se aina ne sam color tai ra ga ne to salu ba phadi amu mai na video da utki ba phadi dunia ba adu ora ga di dum akhur ma sa da to pa hande kari hande adui da dum siga phadi ya dum tot la ni da na aduna si gi phadi ya thari ni da ko muni gi ne jenga nu asi jeng green color gi taw re ba dui pa na ne yellow color gi design do ba ai su taw ning mana lo re ba aduna ne ne yellow color na ra red color na ra taw ra ni ba na thu se ai som tang taw ke mayam jiu si ne color do ba sina koi na na toi ma khun ma sa je loi khara koi na na toi mi si ju design tholak to ri ne ba red ti na te pink color ne ba mayam lo ra kan de ju lak ke smile na je
ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯁꯤ ꯃꯅꯨꯡꯗ ꯗꯤꯖꯥꯏꯟ ꯈꯔ ꯊꯣꯛꯀꯗ꯭ꯔꯥ ꯁꯤꯒꯩꯁꯤꯒꯅꯦ ꯑꯗꯨꯝ ꯀꯩꯅꯣ ꯃꯆꯨ ꯋꯥꯏꯠ ꯀꯂꯔꯒꯤꯅꯔ ꯀꯩꯅꯣ ꯀꯣꯏꯁꯤꯜꯂꯒ ꯑꯗꯒꯤ ꯔꯪꯒꯣꯂꯤ ꯌꯦꯛꯄꯩ ꯇꯥꯏꯞꯇꯅꯦ ꯃꯄꯥ ꯃꯄꯥꯟꯗ ꯇꯧꯅ ꯈꯔ ꯈꯔ ꯇꯧꯈꯤꯅꯦꯕ ꯑꯗꯨꯒ ꯂꯣꯏꯔꯅꯤ ꯌꯥꯝ ꯑꯩꯅꯅꯦ ꯁꯣꯟꯗ ꯃꯣꯏꯒꯤ ꯑꯉꯥꯡꯒꯤ ꯗꯦꯀꯣꯔꯦꯁꯟꯗꯣ ꯇꯧꯔꯤꯉꯩꯗꯅꯦ ꯃꯥꯅ ꯁꯤ ꯖꯥꯝꯁꯨ ꯇꯛꯑꯦ ꯑꯗꯒꯤ ꯘꯤꯅ ꯇꯧꯔꯒꯅꯦ ꯇꯃꯥꯏꯇꯟ ꯇꯧꯔꯦ ꯑꯗꯨꯒ ꯘꯤ ꯆꯥꯅꯦ ꯆꯥꯈꯤꯔꯣꯏꯔꯣ ꯆꯥꯉꯧ ꯊꯛꯑꯔꯣꯏ ꯆꯉꯥꯡ ꯑꯣꯏꯅ ꯊꯛꯀꯅꯤ ꯆꯉꯥꯡ ꯊꯧꯗꯣꯏ ꯅꯠꯇ꯭ꯔꯣ ꯅꯪꯗꯣ ꯑꯦ ꯅꯞꯄꯤ ꯀꯩꯒꯤꯅꯣ ꯆꯥꯅꯤꯡꯉꯦꯕꯣ ꯇꯃꯥꯏꯇꯟ ꯍꯧꯔꯦ ꯇꯃꯥꯏꯇꯟ 2 ꯍꯧꯔꯦꯕ ꯁꯣꯟꯗꯅ ꯆꯉꯥꯡ ꯒꯨꯔꯃꯨꯔꯤꯁ ꯍꯥꯞꯄꯦ ꯆꯉꯥꯡ ꯇꯧꯔꯦ ꯑꯦ ꯃꯌꯥꯝ ꯑꯩ ꯈꯪꯗꯦꯕ ꯒ꯭ꯔꯤꯟ ꯇꯤꯅꯦ ꯍꯥꯏ ꯇꯧꯗꯣꯏꯁꯦ ꯑꯩꯗꯤ ꯈꯪꯗꯦ ꯆꯉꯥꯡ ꯑꯣꯏ ꯃꯥꯜꯂꯦ ꯈꯜꯂꯦ ꯇꯨꯜꯁꯤꯒꯤ ꯒ꯭ꯔꯤꯟ ꯇꯤꯁꯤꯅꯦꯕ ꯇꯧꯗꯣꯏꯁꯦ ꯑꯩꯗꯤ ꯆꯉꯥꯡ ꯑꯣꯏ ꯃꯥꯜꯂꯦ ꯈꯜꯂꯦ ꯑꯩ ꯉꯁꯥꯏ ꯆꯉꯥꯡ ꯂꯥꯎꯔꯦ ꯃꯥ ꯍꯥꯏꯔꯛꯇꯦ ꯖꯥꯃꯟꯗ꯭ꯔꯣꯅꯨꯕ ꯖꯥꯃꯜꯂꯦꯅꯨꯕ ꯏꯁꯤꯡ ꯈꯛꯇꯪ ꯍꯥꯞꯄꯣ ꯑꯉꯥꯡꯁꯤꯡ ꯑꯣꯔꯣꯏ ꯊꯛꯄ ꯃꯌꯥꯝ ꯒ꯭ꯔꯤꯟ ꯇꯤ ꯂꯣꯏꯔꯦ ꯑꯗꯩ ꯇꯃꯥꯏꯇꯟꯁꯤꯁꯨ ꯂꯣꯏꯔꯦ ꯁꯦꯂꯦ ꯇꯃꯥꯏꯇꯟꯁꯨ ꯆꯥꯛꯀꯨꯅ ꯈꯣꯜꯂꯨ ꯆꯥꯛꯀꯨꯅ ꯇꯧꯔꯒ ꯅꯦꯠꯂꯒ ꯈꯣꯜꯂꯨ ꯅꯨꯕ ꯁꯤ ꯀꯩꯅꯣ ꯇꯧꯅꯦ ꯃꯊꯛꯇ ꯍꯥꯞꯄꯨꯅꯦ ꯃꯊꯪꯗ ꯑꯦꯛꯖꯥꯝ ꯍꯥꯏꯔꯛꯀꯅꯨꯅꯦ ꯆꯥꯎꯗ꯭ꯔꯦ ꯘꯤꯗꯣ ꯉꯧꯔꯤꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯘꯤ ꯍꯥꯞꯇꯉꯩꯗꯣ ꯇꯧꯒꯦꯅ ꯇꯧꯔꯝꯃꯤꯗꯣ ꯀꯔꯤ ꯃꯑꯣꯡꯅꯣ ꯅꯪ ꯇꯧꯒꯦ ꯇꯧꯔꯝꯃꯤꯗꯣ ꯌꯥ ꯆꯥꯎꯔꯤꯌꯦ ꯁꯤꯗꯤ ꯍꯦꯜꯂꯤꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯅꯪꯒꯤꯅꯦ ꯆꯥꯎꯕꯤ ꯅꯪꯒꯤꯅꯦ ꯍꯥꯎꯅ ꯇꯧꯗꯣꯏꯗꯤ ꯁꯤ ꯃꯅꯨꯡ ꯀꯩꯅꯣ ꯇꯧꯋꯦ ꯅꯥꯇꯣꯟ ꯐꯖꯕ ꯅꯥꯇꯣꯟ ꯔꯥꯁꯤ ꯐꯨꯜꯂꯛꯑꯦ ꯑꯃ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯑꯩꯒꯤ ꯆꯥꯁꯤꯗ ꯂꯩꯔꯦ ꯆꯥ ꯅꯠꯇꯦꯕ ꯑꯩꯒꯤ ꯒ꯭ꯔꯤꯟ ꯇꯤꯁꯤꯗ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯒꯅ ꯇꯃꯥꯏꯇꯟ ꯂꯩꯔꯦ ꯄ꯭ꯂꯦꯠ ꯄꯨꯊꯣꯔꯛꯑꯣꯕ ꯑꯩꯒꯤ ꯇꯃꯥꯏꯇꯟꯁꯦ ꯁꯤꯗ ꯂꯩꯔꯦꯕꯀꯣ ꯑꯩꯈꯣꯏ ꯃꯃꯥ ꯀꯟꯖꯨꯁꯤ ꯌꯥꯝ ꯇꯧꯗꯅ ꯌꯦꯡꯉꯣ ꯑꯅꯤꯒ ꯄꯦꯖ ꯌꯥꯎꯒ ꯑꯩꯉꯣꯟꯗ ꯈꯤꯇꯪꯗꯤ ꯄꯦ ꯒ꯭ꯔꯤꯟ ꯇꯤꯁꯦ ꯇꯨꯂꯁꯤ ꯀꯩꯅꯣ ꯂꯦꯕꯨ ꯍꯥꯞꯄꯗꯨꯅ ꯍꯥꯎꯕ ꯍꯦꯜꯂꯤꯀꯣ ꯉꯁꯤ ꯂꯦꯕꯨ ꯂꯩꯍꯧꯗ꯭ꯔꯦꯕ ꯑꯗꯨꯅ ꯂꯦꯕꯨ ꯍꯥꯞꯇꯔꯦ